Lakhipuronline puthokchaba December gi tang 9 sakol se numit ki Khomjinba Pao tabirase ahanbada maruoiba Pao Anauba police station chamaga humpuni thoi lingkhatpa amadi ate warep kaya galoinana ngarang Assam gi cabinet mifam pangthokre Hozai gi oza laire lakpam Shruti Kumar da literary pension 2022 lanthokre Kasar gi Fakrul Islam Chaudhary na Manipur Judicial Service Parikha da mai paklakpada harau tayamba phongtoknakre All Manipur United Clubs Organization amukona battery yauna solar lamp ani tengbangkre Colombia da pangthokiba World Weightlifting Championship da Saikhom Mirabai Chanuna silver medal laurakre amasung Lakhipur da chathariba football tournament ki final match da hayeng UBFC Markulin amadi Safrang Silchar sanaragani Haujik mapungoiba Pao tabirase Assam da Anauba police station chamaga humpuni thoi lingkhatpa angang pokpa matung nupi singna yumda chatnanaba lupa chatre tawduna selgi tengmang piba amadi Lising amaga chamapan marfu manga ki matungda sahid oikiba Assam police ki imung manungi mioi amada Rajya Sarkar ki thabak piba haibana chingba tongan ba warep kaya galona nangarang Assam ki cabinet bifam pangthokre Mifamda Maitri Prakalpa gi makhada Assam lengakna lupa crore changmaga kunhumdoi kaithokpa gi wapam yanaki Mukhyamantri Dr. Himanta Biswa Sarma na mayai tangbal lauduna Guwahati gi Gandhi Mandopta chathakiba mifam adugi tungda wapam singa si mahakna phongdokhibani mahakna hai lising amaga chamapan marfu manga gi matungda sahid oikiba Assam police ki imung manungi mioi amada Rajya Sarkar ki thabak pibagi wapam adu handak thabak hapkhraba imung manung singi oinadi hairiba khudong chaba asi phangloi hairaduna hiramasi gi matangda lengakna thoidokpa committee ama semduna yengsingani haiki Assam lengakna ngarang mioi kunhumdoida literary pension 2022 lanthokre Sahitya gi lamda makhoi gi tawbimalbu sakhangduna lengakna piba award asi phanglaba singi manungda Manipuri lon gi oina hozai gi saknairaba aiba amadi educationist oza laire lakpam Shruti Kumar yauri Laire lakpam Shruti Kumar ingkumja lising maga chamapan yangkhai taruki January gi tang 15 da Gaurnagar Padum Pukri hozai da pokhi haujikna hozai Gita Mandir da leiri Padum Pukri High School gi oja oina thabak tegi pothakhi Guwahati gi Kalakshetra Panjabari Hall da pangthokiba Sahityakar Homen Borgohai gi marfu 13 suba mapok numit kamari lenana pangthokiba thoram amada manasi khusinakibani thoramda mahi masingi mantri Ranos Peguna manasing adu yenthoki Laire lakpam Shruti Kumar Dr. Ambedkar National Fellowship Award Delhi amadi Manipuri Sahitya Parishad Assamna Sahitya Bhushan manapiduna ikai khumnakrabani Laire lakpam Shruti Kumar na literary pension 2022 da mioi kunhumdoi gi manungda Manipuri lon gi oina yaurakpada Assam gi saknairaba Meitei rights activist amadi politician Dr. Maimom Santi Kumar na harau tayamba phongdorakle Assam Sarkar na piba literary pension lising aniga kunni thoida hozai gi saknairaba aiba amadi educationist laire lakpam Shruti Kumar Singhana hairiba mana asi Manipuri lon gi mathakta Assam Sarkar na khalakpada yaurakpa si ayaki thamoidagi apenba phongdokpata natana mahaki unsida yaifaba unsi nungsang na panbata natana Hena mai pakpa mioi mo oirakna bagidamakta ayakna ishwar gi mphomda thawni jari ayakna matang sida haining badi aikhoi mi tei haiba kanglup asina imalon Manipuri asibu shiki gadawre mutkhi gadawre amadi Manipuri medium of instruction asi mutkhi gadawre haibagi nungnang ba phawi adubu administration na Assam gi higher education na masak khangliba MIL tara manga sigi manungda one of the MIL oina metric ta sebana masak khangliba lona si hekta di muthakpa yaroi Manipur High Court na lauthokiba Manipur Judicial Service Grade 3 gi final result ta Fakrul Islam Chaudhary na mai paklakpada Assam Manipuri Muslim Youth Front na harau nungai pa phongdorakle
Panbayai Fakrul Islam Chaudhuri Kasar Jila ki Rupai Bali GP ki manung chanbada awang lekai haina sukhangnaba Munsigram Khungangdagi Moijing Mayum Jiaul Islam Chaudhuri amasung Rajia Begum gi machanupani Manipur gi mapanda khundariba mitei pangal singi marakta Fakrulna ihan hanbo oina Judicial Service da mai paklakiba sibu singtharaduna Assam Manipuri Muslim Youth Front ki President Jamir Chaudhuri na Fakrul gi tungi punsida he na mai pakpo oiresano haina phongdorokle All Manipur United Clubs Organization amukona chahi kaya gi mamangdagi Manipur da chinjakta mipal tangdanaba honabada lamdamasigi mahimarong thaduna pothok chathok hena puthoknaba honariba lomi sinmisingda mateng pangtuna lakiba du leptana makha chatharakpa oina Bisnupur district ki manung chanbada thinungai chingkhong mayada naitom oina nauna lopari ani makhai mukta uhai makhal kaya thaduna uhai gi pothok marang kaina puthoknaba honariba thinungai mayai mamang lekaidagi Kaisam Bhogenda Mahaki Uhegi Farm Aduda Thananaba Battery Yauba Solar Lamp Ani Amukogi President Phairoizam Nandoluangna Mateng Pangkre Asigumba Yamna Thawai Yauna Uhegi Pothok Hena Puthokna na Bahonariba Asina Numidangi Thabak Subada Thengnariba Khudongchadaba Singadu Kharadang Oirabasu Awaba Kokna na Bahaiduna Solar Lamp Ani Asi Tengbang Pibani Haina Amukogi Secretary Publicity Laisram Krishna Chandra Khumangi Cherola Sida Makhatari Colombia da pangthokiba World Weightlifting Championship da Saikhom Mirabai Chanuna silver medal laurakre Colombia gi Bogota da pangthokiba World Weightlifting Championship ki kg nipumapan gi kanglupta Saikhom Mirabai Chanuna silver medal laurakre Mirabai gi oinadi event asida anirak subo oina medal asilobani Saikhom Mirabai Chanuna 2020 Tokyo Olympic ki champion oikiba China gi Houzi Huabu maithiba piramki Lakhipur Football Academy na sinlangduna Earl Higher Secondary School gi sanabungda Haurongbam Brothers na sponsor tawduna chathariba late Haurongbam Khelendro Memorial League cum Knockout Football Tournament ki ngarang sanakiba anisuba semi-final match ta made Safrang FC Silcherna Lendrol Bibu tiebreak ta Panchal ahum suinada thoiduna made Safrang FC Silcher final da khongthangjen kre Center referee da Rajan Rongmei, assistant referee da M Prenjit Amadi, Jason Mar aduga TH Saratna, fourth referee ki thaudang pukhi. Sanaba sigi haudokpagi thoromda Moirangthem Brajagobin, VP Lakhipur Football Academy, Oinam Biramani, retired SDO, Sriman Senior Teacher M Noyon, Tapos Rai, M Premchandra, member All Jiribam Sports Association na mathang sidna President, Chief Guest Amadi, Guest of Honor oina sarukjakhi. Hayeng December ki tang mapan final match ta UBFC A Markulinga made Safrang Silcher ga sanaragani haina Irom Gauramani President Lakhipur Football Academy gi maikei tagi khanghalakli Aroibada maruiba pau amukhanna Anauba police station chamaga humpunitoi lingkhatpa amadi ate warep kaya galoinana ngarang Assam gi cabinet mifam pangthokre Hozai gi oza laire lakpam Shruti Kumar da literary pension 2022 lanthokre Kasar gi Fakrul Islam Chaudhuri na Manipur Judicial Service parikha da mai paklakpada harau tayamba phongtoknakre All Manipur United Clubs Organization amukona battery yauna solar lamp ani tengbangkre Colombia da pangthokiba World Weightlifting Championship da Saikhom Mirabai Chanuna silver medal laurakre amasung Lakhipur da chathariba football tournament ki final match da hayeng UBFC Markulin amadi Safrang Silcher sanaragani Lakhipur Online YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare